Manipurian hanbu in ngarang coronavirus ki positive case ama laikhar matungda Imphal West ki wina Yunako school hangduk liba quarantine center miyoi kya ama label lak naba leptri adubo hariba miyoi singa se maru oina ngarang positive oikiba miyoi aduga flight pulak khiba miyoi singa ayambani aduga mafam aduda haibadi Yunako school da hangliba sugumlaba quarantine center asi mi yamakpadagi atoba mafamda arrange tawna su kana honari haibagi pau fange aduga hauju fonga paugi matungina coronavirus na positive oikhrabi miyoi adugi mawpanupa miyamna mahaksu positive oiramgadra hana chingnaba adu hauju fonga paugi matungina mahak ase test tawu matamda negative oirambaga lonena makhatana numitara mari romasi yengnabagi damakta akanma miyeng changli haina department dagi phanglapa pau amana hairi aduga amaromda miyamna social media da sandokliba haibadi ngarang positive oikhiba nupi masa adu koigi social gathering gumba luhongba kaya chalami haiba adagi chakcha haijana ba ame tongan tongan mi kya ama thengnarami haibana chungma kaya ama social media da viral chaliba sigi matang da Impact News ki team na Manipur Health Services ki additional director oriba Dr. Lechang Them RK Singha phone da wari sanaba matamda hariba wafam asi aranbani hariba nupi masa asi mahakna airport ta hek lakpadagi mahaki mapa ka lonena yumda halaklaba matungda yumdasu maki imung manungna yum changdringaida firol phawba hongtokhalaga yamna isolated oiba ka amada Mopanupaga, Mokoyani si Tongana, Tamlaki have open Pauba, Mahana phone of Fongoraki, additional director Manipur Health Services ka, phone da Warish Hanabagi, record do Miyamda Tanjuri. Sidi Kashutok did a Mayam Napangai heavy one. Well, Moise, Mana Heck did 21st year put to Matunga, Atopa social media. Say late, like Teddy, Yarpokano taxi, Gation de Lerandre, Papa the Fontore, Mapala, Mapana Lore, Adegidi, Mapasina. Kano si tawraga mo ini si no ini si kasi handok kano hana mo ni di pulap thammaba adagi di nuit sima ngang sim lele kum adagi moina social me kano da salu yedu to ge do madu di lale moina man haisdi aw adagi di ai tawng do so man da bakhar leba moigi kano se ko family se kare where by tare yes money adi mapa sina mo yam section thami adagi moni si ka amata di pulap thamme ani mapande la khoiga samna ya de hadana adi moi phiron bobo mapande lok thohalaga ada sangi haiba ko adagi di keno si tor kanda da nungdang ji moni le mina da phone piraga no yani awa pa hero adi ising koigi mineral asoba koi keno do amat thambire mineral lili masam so thambire aduga ise adumai pizaraka tawsidagidi nungdangji moni lemina da phone piraga no yani awa pa hero adi ising koigi mineral asoba koi thambire mineral lili masam so thambire aduga ise adumai pizaraka tawsidagidi tang kuma thoida la kuma thoisuma pura le adegi kungani thoigi nungdangsidagi horok panaba adegi worokpa adegi macha sinu phone tawrei hai macha ni patina wa sma tawre na adei hujiki ahingni doctor su kanam ko busu farak tarni adu nungale yenga jena nungale gi sida sei helpline number se tor ko sei dipon edu da salo hana satlaga janinda salaga yeng baneba aduga ma social keno sa thokpa adegi moiji noiga di yamna hakse kano ina leirubra haida adu maksu leirude khoi khara lablab adu wari sai hai yam high risk nati manauni pasidi yam high risk okay manau pagi pochre ka ngala kani yuta aduga mana laibo mpham chisu high risk ni adi machi sum leminare positive oibaga leminaba isi mana ba adu manau pagi report chikam ngana phangani phangre negative ni na hai manau pase Mount Pasina negative oireba okay aduga hujibodi negative oiri adubu khoi nimit tara marini di yankini manau paside khoi yam chingnayeba hujisu chingnariyeba okay adubu family ta tai di chingnati chingnaraga su magi kanu magi report negative lakreba adubu negative la tara marini symptom yes symptom like lakri nimit tara marini ki manung symptom lagadi masu amuk isolation da thamakodina Manipur da su coronavirus naba miyoi ama leide haiba khangakpadagi lengang ngasisu lepa leitana suchin thorang lakhotpa leptri aduga khogi
ꯄꯣꯖꯤꯇꯤꯕ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯇꯦꯁ ꯇꯧꯔꯨꯔꯕꯁꯨ ꯅꯦꯒꯦꯇꯤꯕ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯂꯥꯛꯄ ꯑꯗꯨꯒ ꯁꯤꯝꯇꯣꯝꯁꯤꯡ ꯐꯥꯎꯕ ꯎꯗꯕꯒꯤ ꯑꯁꯤꯒꯨꯝꯕ ꯄꯥꯎ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯥꯏꯠ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯛꯈꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔꯗ ꯂꯥꯛꯈꯤꯕ ꯍꯥꯏꯕꯁꯤꯃꯛ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕ ꯑꯃꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯑꯗꯨꯕꯨ ꯐ꯭ꯂꯥꯏꯠ ꯃꯅꯨꯡꯗ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅ ꯅꯥꯔꯕ ꯃꯤꯑꯣꯏ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯕ ꯈꯪꯗꯕꯤꯗ ꯏꯝꯐꯥꯜ ꯊꯨꯡꯂꯛꯈ꯭ꯔꯕ ꯑꯃꯗꯤ ꯌꯨꯝꯗ ꯆꯠꯂꯨꯕ ꯃꯇꯝꯗ ꯐ꯭ꯂꯥꯏꯠꯇꯨꯗ ꯇꯣꯡꯂꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅꯁꯨ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ 14 ꯑꯁꯤꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯗꯨꯅ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯁꯟꯗꯣꯛꯇꯅꯕ ꯃꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯅ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯑꯦꯜ ꯀꯕꯤꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯑꯩ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯏꯝꯐꯥꯜ